ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯟꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝ ꯍꯤꯡꯈꯤꯗꯒꯦ? ꯋꯥꯈꯜꯁꯤ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯎꯏꯔꯝꯕꯗꯒꯤ ꯇꯨꯝꯊꯈꯤ꯫ ꯁꯃꯤꯔ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯣꯍꯁꯤꯟ ꯁꯃꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯥꯗ ꯆꯪꯂꯛꯄ ꯎꯕꯗ ꯁꯃꯤꯔꯅ ꯀꯧꯏ, ꯃꯣꯍꯁꯤꯟ ꯆꯪꯂꯛꯎ, ꯐꯝꯁꯤ ꯂꯥꯎ꯫ ꯐꯛꯂꯥꯡ ꯃꯌꯥꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯩ꯫ ꯑꯗꯨꯗꯒꯤ ꯁꯃꯤꯔꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯐꯔꯤꯠꯁꯨ ꯂꯥꯛꯂꯝꯂꯒ ꯆꯠꯈꯤꯕ ꯀꯨꯏꯗ꯭ꯔꯤ꯫ ꯅꯪꯒ ꯃꯥꯒ ꯊꯦꯡꯅꯍꯧꯗꯕ ꯑꯁꯤꯗꯗꯤ ꯐꯩ꯫ ꯑꯣ, ꯃꯍꯥꯛ ꯂꯥꯛꯂꯝꯕ ꯀꯔꯤꯗꯤ ꯍꯥꯏꯔꯝꯃꯤ? ꯃꯣꯍꯁꯤꯟꯅ ꯍꯪꯉꯤ꯫ ꯃꯥꯒꯤ ꯋꯥꯁꯤ ꯌꯥꯝꯈ꯭ꯔꯦ꯫ ꯔꯦꯍꯅꯥꯁꯨ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯈꯜꯂꯤ, ꯑꯗꯨꯒ ꯌꯥꯁꯃꯤꯟꯒ ꯃꯥꯒ ꯂꯩꯅꯕ ꯃꯔꯤꯁꯨ ꯑꯌꯧꯕ ꯊꯥꯛꯅꯤ꯫ ꯁꯤ ꯌꯦꯡꯉꯨ, ꯍꯧꯖꯤꯛꯇ ꯃꯥꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯗ ꯀꯔꯤꯅꯣꯃ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯍꯥꯞꯆꯤꯜꯂꯝꯕꯅꯤ꯫ ꯁꯃꯤꯔꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯔꯒ ꯃꯣꯍꯁꯤꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯅꯕꯁꯤ ꯁꯨꯝ ꯍꯥꯏꯅ ꯇꯧꯅꯕ꯭ꯔꯥ? ꯁꯃꯤꯔꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯁꯤꯜꯂꯒ ꯈꯨꯝꯂꯛꯏ, ꯃꯁꯤꯗꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯅꯕ ꯂꯣꯏꯔꯕꯅꯤ꯫ ꯅꯪꯒ ꯔꯦꯖꯤꯌꯥꯒꯁꯨ ꯁꯨꯝ ꯍꯥꯏꯅ ꯇꯧꯅꯕ꯭ꯔꯥ? ꯃꯣꯍꯁꯤꯟꯅ ꯍꯪꯉꯤ꯫ ꯀꯗꯥꯏꯗꯩꯅꯣꯗ, ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯆꯍꯤ 5 ꯐꯥꯗꯧꯔ ꯁꯤꯐꯥꯎꯕ, ꯉꯁꯤ ꯐꯥꯎꯕ ꯇꯣꯉꯥꯟꯕ ꯀꯥ ꯑꯃꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯨ ꯑꯌꯥꯝꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯂꯒ ꯃꯇꯝ ꯃꯇꯝꯒꯤ, ꯂꯩꯕꯥꯛꯀꯤ, ꯂꯩꯀꯥꯏꯒꯤ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯑꯗꯨꯈꯛꯇꯅ ꯑꯣꯏ꯫ ꯃꯥꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯅꯥꯎ ꯅꯨꯄꯥꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯔꯣꯜ ꯄꯨꯒꯗꯕ ꯃꯈꯩ ꯊꯨꯞꯆꯤꯟ ꯈꯥꯏꯖꯤꯟꯗꯨꯅ ꯕꯦꯒꯇ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯊꯝꯂꯝꯂꯕꯅꯤ꯫ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯀꯜꯂꯛꯏ꯫ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯏꯆꯟꯕꯨ ꯅꯨꯡꯁꯤꯔꯕ ꯄꯥꯝꯂꯕꯗꯤ ꯔꯦꯖꯤꯌꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯍꯥꯏꯕ, ꯑꯗꯨꯒ ꯔꯦꯖꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯂꯕ, ꯅꯨꯡꯁꯤꯔꯕꯗꯤ ꯅꯉꯣꯟꯗ ꯍꯦꯛꯇ ꯊꯥꯖꯅꯤ ꯍꯥꯏꯕ, ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯁꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯗ ꯍꯦꯛꯇ ꯊꯣꯛꯄꯗꯤ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯗ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯁꯨ ꯑꯩꯗꯤ ꯀꯜꯂꯛꯏ꯫ ꯈꯖꯤꯛꯇꯪ ꯅꯣꯛꯂꯒ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯐꯔꯤꯠꯀ ꯌꯥꯁꯃꯤꯟꯒ ꯂꯩꯅꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯨꯃꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯃꯤꯒꯤ ꯋꯥꯅꯤ꯫ ꯅꯨꯡꯁꯤꯅꯕꯒꯤ ꯃꯤꯡꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥ ꯂꯣꯟꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕ ꯂꯩ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯄꯥꯟꯗꯒꯤ ꯅꯤꯁꯥꯔꯅ ꯀꯧꯔꯛꯏ, ꯁꯃꯤꯔ ꯚꯥꯏ ꯂꯩꯕ꯭ꯔꯥ? ꯚꯥꯏ ꯅꯤꯁꯥꯔ, ꯃꯥꯜꯂꯤ꯫ ꯂꯩꯌꯦ, ꯆꯪꯂꯛꯎ꯫ ꯅꯤꯁꯥꯔ ꯆꯪꯂꯛꯄꯒ ꯁꯃꯤꯔꯅ ꯍꯧꯒꯠꯇꯨꯅ ꯍꯔꯥꯎꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒ ꯊꯪꯅꯕ ꯆꯧꯀ꯭ꯔꯤꯗ ꯐꯝꯅꯕ ꯍꯥꯏꯔꯛꯏ, ꯁꯤꯗ ꯍꯦꯛꯇ ꯐꯝꯁꯤ꯫ ꯅꯪ ꯉꯁꯤ ꯊꯕꯛ ꯖꯣꯏꯟ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯃꯨꯛꯇꯪ ꯎꯅꯍꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯍꯣꯏ, ꯆꯠꯂꯅꯤ꯫ ꯑꯩꯒꯤ ꯄꯥꯎ ꯇꯥꯕꯗ ꯎꯅꯕ ꯂꯥꯛꯄꯤꯔꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯀꯥꯎꯅꯔꯣꯏꯁꯤ꯫ ꯔꯦꯁꯃꯥꯈꯣꯏ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯋꯥ ꯑꯅꯥ ꯂꯩꯇꯦꯀꯣ? ꯍꯣꯏ, ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ, ꯑꯜꯂꯥꯍꯅ ꯀꯩꯊꯣꯛꯄꯤꯔꯤ꯫ ꯅꯈꯣꯏ ꯇꯥꯇꯣꯟꯗꯤ ꯍꯧꯖꯤꯛꯁꯨ ꯃꯣꯔꯦꯗ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯥ? ꯁꯃꯤꯔꯅ ꯍꯪꯉꯤ꯫ ꯍꯣꯏ ꯂꯩꯔꯤ, ꯅꯤꯁꯥꯔꯅ ꯈꯨꯝꯃꯤ꯫ ꯔꯦꯍꯅꯥꯈꯣꯏꯗꯤ ꯀꯝꯗꯧꯔꯤ? ꯃꯥꯕꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯂꯤꯕ꯭ꯔꯥ ꯇꯝꯗꯕ꯭ꯔꯥ? B.Ed ꯇꯧꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤ, ꯄꯔꯤꯈ꯭ꯌꯥ ꯊꯥꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯈꯤꯕꯅꯤ, M.A ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯏ꯫ ꯃꯣꯍꯁꯤꯟ ꯔꯦꯍꯅꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯁꯥꯔꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯏ, ꯇꯥꯇꯣꯟꯅꯗꯤ ꯃꯥꯕꯨ M.A ꯇꯝꯅꯕ ꯀꯟꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯆꯝꯅ ꯄꯨꯟꯁꯤ ꯂꯦꯟꯒꯅꯤ ꯍꯥꯏ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯨꯕꯨ ꯌꯥꯝꯅ ꯐꯖꯔꯤꯅꯦ꯫ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕꯅꯤꯅ
ꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯃꯤꯗꯤ ꯌꯥꯝ ꯂꯥꯛꯂꯝꯂꯒꯅꯤ꯫ ꯍꯣꯏ, ꯈꯨꯜ ꯈꯨꯜꯒꯤ ꯃꯔꯝ ꯆꯥꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯎꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏ ꯍꯥꯏꯅ ꯌꯥꯗ꯭ꯔꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯣꯍꯁꯤꯟꯅ ꯈꯟꯈꯤ, ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯐꯖꯩ, ꯑꯩ ꯃꯥꯒ ꯈꯪꯅꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯂꯩꯈꯤꯁꯅꯨ꯫ ꯃꯣꯍꯁꯤꯟꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯁꯃꯤꯔꯅ ꯈꯨꯝꯂꯛꯏ, ꯌꯥꯔꯤ ꯂꯩꯕ, ꯈꯔ ꯂꯩꯖꯈꯤꯁꯅꯨ꯫ ꯑꯗꯨ ꯐꯝꯃꯨ ꯃꯔꯨꯞ, ꯑꯩ ꯆꯥ ꯁꯦꯝꯍꯟꯖꯒꯦ꯫ ꯌꯥꯔꯦ, ꯁꯦꯝꯂꯨꯔꯅꯨ, ꯑꯩ ꯆꯥꯛ ꯆꯥꯔꯛꯄꯇ ꯉꯥꯏꯔꯤ꯫ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ ꯅꯪꯒꯤꯗꯨꯕꯨ? ꯄꯨꯡ 2ꯒꯤꯅꯤ꯫ ꯈꯨꯗꯥꯡ ꯘꯔꯤ ꯌꯦꯡꯂꯨꯔꯒ ꯅꯤꯁꯥꯔꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯦ, ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯌꯥꯔꯦ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯃꯈꯣꯏꯅꯤ ꯍꯧꯒꯠꯇꯨꯅ ꯈꯨꯠ ꯄꯥꯏꯅꯩ꯫ ꯃꯗꯨꯗ ꯁꯃꯤꯔꯅ ꯍꯥꯏꯈꯤ, ꯗꯨꯋꯥ ꯇꯧꯅꯁꯤ ꯃꯔꯨꯞ꯫ ꯍꯣꯏ, ꯗꯨꯋꯥ ꯀꯥꯎꯅꯔꯣꯏꯁꯤ, ꯅꯤꯁꯥꯔꯅ꯫ ꯃꯁꯤ ꯍꯥꯏꯔꯒ ꯅꯤꯁꯥꯔ ꯀꯥꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯍꯥꯛ ꯊꯣꯛꯈꯤꯕꯒ ꯁꯃꯤꯔꯅ ꯍꯥꯏꯔꯛꯈꯤ, ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯃꯣꯍꯁꯤꯟ, ꯑꯩ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ꯫ ꯍꯣꯏ, ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ꯫ ꯁꯃꯤꯔ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯔꯝꯕꯗꯒꯤ ꯏꯆꯤꯛ ꯆꯤꯛꯍꯧꯔꯕ ꯀꯥꯗꯨꯗ ꯃꯣꯍꯁꯤꯟꯅ ꯈꯟꯈꯤ, ꯍꯦꯟꯅ ꯆꯝꯅ ꯏꯪ ꯇꯞꯄ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯩꯁꯨ ꯔꯦꯍꯅ ꯅꯪꯒꯨꯝꯕ ꯄꯥꯝꯃꯤ꯫ ꯋꯥꯈꯜ ꯐꯥꯎꯕꯗꯤ ꯃꯥꯟꯅꯩ, ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯈꯨꯠꯍꯤꯡꯗꯤ ꯃꯥꯟꯅꯗꯧꯔꯤꯕꯔꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯃꯍꯥꯛ ꯏꯌꯥꯔꯄꯣꯔꯠ ꯐꯥꯎꯕ ꯁꯃꯤꯔ ꯊꯤꯟꯗꯣꯛꯄ ꯇꯝꯃꯤ꯫ ꯏꯌꯥꯔꯄꯣꯔꯠ ꯌꯧꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯝꯃꯤ꯫ ꯁꯃꯤꯔꯒꯤ ꯕꯦꯒ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯌꯥꯜꯂꯤ, ꯑꯗꯨꯒ ꯑꯆꯧꯕ ꯕꯦꯒ ꯑꯃꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯚꯦꯟ ꯑꯃ ꯊꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯈꯥꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯦꯖꯤꯌꯥ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯀꯨꯝꯂꯛꯏ꯫ ꯍꯦꯛ ꯎꯕꯒ ꯁꯃꯤꯔꯅ ꯆꯪꯁꯤꯟꯗꯨꯅ ꯀꯧꯏ, ꯅꯪꯁꯨ ꯏꯕꯨꯡ ꯃꯆꯥꯒ ꯂꯥꯛꯂꯤꯕꯔꯥ? ꯍꯣꯏ, ꯂꯥꯛꯏ, ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯨꯅ ꯎꯅꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯔꯦꯖꯤꯌꯥꯅ ꯋꯥꯍꯩꯗꯨꯒ ꯁꯃꯤꯔ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯗꯨ ꯃꯣꯍꯁꯤꯟꯅ ꯅꯀꯣꯏꯅꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯒꯥꯔꯤꯁꯤꯡꯗꯨ ꯊꯧꯗꯨꯅ ꯄꯥꯔꯀꯤꯡꯗ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯏꯌꯥꯔꯄꯣꯔꯠ ꯑꯣꯐꯤꯁꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯔꯦꯖꯤꯌꯥꯅ ꯄꯥꯏꯔꯛꯄ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯃꯆꯥ ꯑꯃ ꯁꯃꯤꯔꯒꯤ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯅꯕ ꯆꯦꯟ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯃꯤꯔꯅ ꯍꯪꯉꯤ, ꯀꯔꯤꯅꯣ ꯁꯤꯕꯨ? ꯃꯥꯏ ꯃꯤꯠ ꯇꯩꯊꯣꯛꯅꯕ ꯇꯋꯦꯜꯅꯤꯗ꯫ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯔꯦꯖꯤꯌꯥꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯏ ꯃꯤꯠ ꯇꯩꯊꯣꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯗꯤ ꯅꯤꯡꯁꯤꯡꯒꯅꯤꯗꯅ꯫ ꯁꯃꯤꯔꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯏꯔꯥꯡꯗꯨ ꯎꯕꯗ ꯃꯣꯍꯁꯤꯟ ꯃꯈꯣꯏꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯈꯕ꯭ꯔꯪꯅꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯁꯃꯤꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯒ ꯔꯦꯖꯤꯌꯥꯒꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯅ ꯑꯆꯧꯕ ꯕꯦꯒꯇꯨ ꯇ꯭ꯔꯣꯂꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯏꯜꯂꯛꯏ꯫ ꯃꯔꯛꯇ ꯃꯣꯍꯁꯤꯟꯅ ꯃꯈꯣꯏꯅꯤꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯒꯥꯔꯤ ꯈꯥꯝꯐꯝꯗꯒꯤ ꯏꯌꯥꯔꯄꯣꯔꯠ ꯑꯣꯐꯤꯁ ꯐꯥꯎꯕ ꯆꯠꯄꯒꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯗꯨꯗ ꯁꯃꯤꯔꯒ ꯔꯦꯖꯤꯌꯥꯒ ꯅꯨꯡꯁꯤꯅ ꯌꯦꯡꯅꯔꯒ ꯇꯞꯅ ꯇꯞꯅ ꯆꯤꯡꯂꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯎꯕꯗ ꯃꯣꯍꯁꯤꯟꯒꯤ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯔꯦꯍꯅꯥꯒ ꯅꯨꯡꯁꯤꯅꯔꯝꯂꯕꯗꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯁꯃꯤꯔꯅ ꯃꯥꯒꯤ ꯕꯦꯒ ꯍꯥꯞꯄ ꯇ꯭ꯔꯣꯂꯤꯗꯨ ꯃꯅꯥꯎꯅꯨꯄꯥꯗꯒꯤ ꯂꯧꯔꯒ ꯃꯅꯨꯡ ꯆꯪꯂꯝꯗꯥꯏꯗ ꯃꯣꯍꯁꯤꯟ, ꯔꯦꯖꯤꯌꯥ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯃꯛꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯈꯨꯠ ꯍꯥꯏꯗꯨꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯆꯪꯈꯤ꯫ ꯃꯇꯝꯗꯨꯗ ꯔꯦꯖꯤꯌꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯈꯪꯍꯧꯗꯅ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯇꯥꯔꯛꯈꯤꯕ ꯑꯗꯨ ꯃꯣꯍꯁꯤꯟꯅ ꯎꯍꯧꯏ꯫ ꯃꯗꯨꯗꯁꯨ ꯃꯍꯥꯛꯅ ꯈꯟꯈꯤ, ꯅꯨꯡꯁꯤꯕꯒꯤꯗꯤ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯄ ꯄꯤꯔꯥꯡꯁꯨ ꯂꯩ꯫ ꯈꯨꯡꯒꯪꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯌꯥꯝꯕ ꯏꯪꯈꯣꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯛꯇ ꯁꯥꯔꯒ ꯃꯃꯥꯡꯗꯅ ꯏꯪꯈꯣꯜ ꯀꯣꯏꯅꯩ꯫ ꯃꯣꯍꯁꯤꯟ ꯈꯣꯏꯒꯤ ꯌꯨꯝꯁꯨ ꯃꯑꯣꯡ ꯑꯁꯨꯝꯅ ꯂꯩ꯫
ꯌꯨ ꯁꯦꯞꯇ ꯎꯅ ꯃꯊꯛ ꯃꯈꯥ ꯁꯥꯏ ꯐꯛꯂꯥꯡ ꯑꯀꯣꯏꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯁꯨꯅꯨ ꯇꯩ ꯌꯦꯟꯈꯥ ꯂꯨꯈꯥ ꯍꯩ ꯂꯩ ꯊꯥꯗꯨꯅ ꯇꯅꯥꯟ ꯇꯅꯥꯟꯅ ꯂꯩ ꯁꯨꯃꯥꯡ ꯆꯥꯎꯅ ꯊꯝꯃꯤ ꯁꯨꯃꯥꯡꯒꯤ ꯃꯇꯣꯟꯗ ꯎꯅ ꯁꯥꯕ ꯃꯊꯛ ꯇꯤꯟꯅ ꯀꯨꯞꯄ ꯁꯪꯒꯣꯏ ꯑꯃꯁꯨ ꯂꯩ ꯑꯌꯨꯛꯇꯨ ꯆꯟꯗ꯭ꯔꯁꯤꯡꯍ ꯂꯥꯛꯇꯨꯅ ꯃꯣꯍꯁꯤꯟ ꯃꯄꯥ ꯁꯝꯁꯨꯔ ꯖꯃꯥꯟꯒ ꯃꯪꯒꯣꯜꯗ ꯆꯧꯀ꯭ꯔꯤ ꯑꯃꯃꯝꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯥꯏ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯆꯟꯗ꯭ꯔꯁꯤꯡꯍꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯤ ꯅꯆꯥꯅꯨꯄꯥ ꯂꯥꯏꯔꯤꯛ ꯐꯕꯅꯤꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯐꯪꯂꯦ ꯌꯥꯝꯅ ꯐꯩ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯣꯏ ꯇꯥꯗ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯕ ꯐꯥꯎꯕꯗ ꯃꯁꯥꯗꯤ ꯍꯔꯥꯎꯕ ꯏꯎ ꯎꯗꯦ ꯂꯩꯀꯥꯏꯗ ꯊꯣꯛꯇꯨꯅ ꯃꯃꯥꯟꯅꯕ ꯑꯃꯒꯁꯨ ꯇꯤꯟꯅꯗꯦ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯦꯚꯤꯗ ꯊꯕꯛ ꯆꯪꯈꯤꯕꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯂꯩꯈ꯭ꯔꯦ ꯈꯪꯗꯦ ꯇꯥꯗ ꯏꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗ ꯀꯔꯤꯒꯤꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯗꯨꯕꯣ ꯃꯥꯒꯤ ꯑꯅꯤꯡꯕꯀ ꯅꯈꯣꯏꯅ ꯊꯨꯒꯥꯏꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯁꯨ ꯂꯩꯇꯕ꯭ꯔꯥ ꯈꯜꯂꯤ ꯃꯥꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯒꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯊꯕꯛ ꯐꯪꯗꯨꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯆꯠꯅꯕ ꯚꯤꯖꯥ ꯇꯥꯟꯅꯔꯝꯕꯗꯒꯤ ꯃꯅꯤꯄꯨꯔꯗ MPSCꯅ ꯊꯕꯛ ꯂꯧꯒꯗꯧꯔꯤ ꯅꯪ ꯊꯣꯔꯛꯎ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯝꯀꯧ ꯀꯧꯊꯣꯛꯈꯤꯕꯗꯤ ꯂꯩ ꯃꯗꯨꯗ ꯃꯥꯅ ꯌꯨꯝ ꯊꯣꯔꯛꯄꯗ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯃꯤ ꯇꯥꯕꯗꯤ ꯎꯕ ꯐꯪꯈꯤꯗꯦ ꯌꯨꯝ ꯊꯣꯔꯛꯂꯒ ꯃꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯝ ꯈꯔꯗꯤ ꯂꯩꯕ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯋꯥ ꯉꯥꯡꯗꯕꯒꯤ ꯃꯑꯣꯡꯁꯤ ꯇꯞꯅ ꯇꯞꯅ ꯍꯣꯡꯂꯛꯈꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒ ꯐꯣꯡꯗꯣꯛꯂꯨꯔꯒꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟꯕ ꯋꯥꯈꯜ ꯑꯃ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤನ ꯃꯔꯝ ꯆꯥꯕ ꯃꯧ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯤꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯌꯦꯡꯉꯨ ꯐꯔꯦ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯌꯥꯡꯕꯤ ꯂꯧꯀꯣꯜꯗ ꯅꯪꯒꯤ ꯂꯧꯔꯥꯛꯇꯨꯒ ꯊꯪꯅꯕ ꯑꯩꯒꯤ ꯂꯧ ꯁꯪꯉꯝꯗꯨ ꯅꯪ ꯄꯛꯁꯤꯟꯍꯧꯕ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯉꯨ ꯌꯣꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯇꯥꯗ ꯂꯥꯏꯔꯤꯛ ꯍꯩꯈꯤꯕ ꯃꯤꯅ ꯑꯗꯨꯝ ꯊꯕꯛ ꯐꯪꯖꯕꯅꯤ ꯂꯥꯏꯔꯤꯛ ꯌꯧꯅ ꯍꯩꯇꯕ ꯃꯤꯁꯤꯡꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯕꯛ ꯐꯪꯗꯦ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨ ꯊꯕꯛ ꯑꯃ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯅꯤ ꯍꯣꯏ ꯇꯥꯗ ꯂꯧꯗꯨ ꯑꯩꯒ ꯊꯪꯅꯕꯅꯤꯅ ꯄꯛꯁꯤꯟꯅꯒꯦ ꯈꯜꯂꯤ ꯃꯃꯜꯁꯨ ꯂꯩꯀꯥꯏꯗꯨꯗ ꯄꯤꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯇꯧꯕꯇꯕꯨ ꯃꯃꯥꯒ ꯑꯃꯨꯛꯇꯪ ꯈꯟꯅꯈꯤꯒꯦ ꯈꯟꯅꯒꯗꯕꯅꯤ ꯈꯟꯅꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯂꯧꯒꯅꯨ ꯑꯩꯒꯤꯁꯨ ꯇꯞꯄ ꯊꯨꯕ ꯇꯝꯕ ꯉꯝꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯆꯟꯗ꯭ꯔꯁꯤꯡꯍ ꯍꯧꯒꯠꯂꯤ ꯃꯗꯨꯗ ꯁꯝꯁꯨꯔ ꯖꯃꯥꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯃꯃꯥꯁꯨ ꯗꯨꯀꯥꯟ ꯐꯥꯎ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤ ꯆꯪꯂꯛꯂꯅꯤ ꯆꯥ ꯀꯞ ꯑꯃꯇꯪꯁꯨ ꯊꯛꯈꯤꯁꯤ ꯌꯥꯔꯦ ꯅꯣꯡꯃ ꯊꯛꯃꯤꯟꯅꯔꯁꯤ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯅꯪ ꯁꯣꯏꯗꯅꯕ ꯍꯣꯠꯅꯧ ꯑꯩ ꯆꯠꯂꯦ ꯃꯁꯤ ꯍꯥꯏꯔꯒ ꯆꯟꯗ꯭ꯔꯁꯤꯡꯍ ꯁꯨꯃꯥꯡ ꯀꯨꯝꯊꯗꯨꯅ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯃꯇꯦꯛ ꯈꯔ ꯏꯟꯕ ꯍꯧꯕꯗ ꯁꯝꯁꯨꯔ ꯖꯃꯥꯅ ꯍꯥꯏꯍꯧꯋꯤ ꯑꯗꯨꯗꯤ ꯇꯥꯗ ꯑꯩ ꯊꯤꯟꯗꯣꯛꯂꯔꯣꯏ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯆꯟꯗ꯭ꯔꯁꯤꯡꯍꯅ ꯁꯥꯏꯀꯜ ꯊꯧꯕ ꯍꯧꯔꯛꯄꯗ ꯃꯣꯍꯁꯤꯟ ꯃꯃꯥ ꯂꯥꯟꯖꯥ ꯆꯤꯅꯤ ꯀꯤꯂꯣ 2 ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯆꯪꯂꯛꯏ ꯆꯟꯗ꯭ꯔꯁꯤꯡꯍꯒ ꯃꯥꯌꯣꯛꯅꯔꯛꯄꯗ ꯂꯥꯟꯖꯥꯅ ꯀꯧꯔꯝꯃꯤ ꯇꯥꯗ ꯂꯛꯂꯝꯂꯤꯕ꯭ꯔꯥ ꯆꯟꯗ꯭ꯔꯁꯤꯡꯍꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯕꯦꯝꯃ ꯂꯛꯂꯝꯕꯅꯤ ꯑꯗꯨ ꯑꯩꯅ ꯋꯥ ꯑꯃ ꯁꯝꯁꯨꯔꯗ ꯍꯩꯔꯝꯕꯅꯤ ꯅꯇꯩ ꯅꯅꯥꯎ ꯑꯃꯨꯛꯇ ꯈꯟꯅꯧ ꯍꯣꯏ ꯍꯣꯏ ꯇꯥꯗ ꯑꯩ ꯆꯠꯂꯦ ꯋꯥꯍꯩꯁꯤ ꯍꯩꯔꯝꯂꯒ ꯆꯟꯗ꯭ꯔꯁꯤꯡꯍ ꯆꯠꯈꯤ ꯑꯗꯨꯒ ꯂꯥꯟꯖꯥꯟꯅ ꯃꯌꯨꯝꯗ ꯆꯪꯍꯧꯋꯤ ꯃꯍꯥꯛ ꯃꯪꯒꯣꯜ ꯀꯥꯈꯠꯇꯨꯅ ꯑꯍꯥꯡꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯂꯒ ꯁꯝꯁꯨꯔ ꯖꯃꯥꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯋꯤ ꯈꯪꯗꯦꯗ ꯇꯧꯔꯤꯕꯁꯤ ꯃꯤꯅꯗꯤ ꯑꯩꯈꯣꯏꯁꯤ ꯄꯩꯁꯥ
ꯄꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯄꯪꯈꯟꯇ ꯈꯟꯕꯤꯕ ꯁꯣꯝꯗꯅ ꯑꯉꯥꯡꯁꯤꯡꯒꯤ ꯄꯩꯁꯥ ꯊꯥꯕꯗ ꯈꯨꯕꯥꯛ ꯀꯨꯔꯣꯟ ꯍꯨꯔꯦ꯫ ꯃꯄꯥꯟꯗ ꯂꯩꯕ ꯌꯥꯏꯃꯗꯨꯒꯤꯁꯨ 10,000 ꯑꯃꯨꯛ ꯊꯥꯔꯛꯎ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯔꯤꯒꯤ ꯊꯥꯗꯧꯔꯤꯕ? ꯉꯔꯥꯡ ꯅꯍꯥꯟꯇ ꯅꯠꯇ꯭ꯔꯥ 10,000 ꯊꯥꯈꯤꯕꯗꯨ? ꯃꯥꯅ ꯊꯥꯔꯛꯎ ꯍꯥꯏꯕ ꯃꯈꯩ ꯍꯦꯛꯇ ꯊꯥꯒꯗ꯭ꯔꯥ? ꯊꯥꯔꯣꯏ꯫ ꯃꯥꯁꯨ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯥꯇ ꯅꯠꯇꯦ, ꯏꯝꯐꯥꯜꯗ ꯂꯩꯕ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯑꯇꯣꯝꯕꯤꯒ ꯑꯅꯤ 3,000 ꯄꯤꯔꯛꯎ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯧꯔꯪꯅꯅ ꯁꯝꯁꯨꯔ-ꯖꯃꯥꯅ ꯈꯨꯝꯂꯛꯏ, ꯑꯃꯁꯨ ꯑꯝꯇ ꯊꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯅ ꯈꯟꯅꯒꯗꯕ ꯋꯥ ꯑꯃ ꯂꯩ꯫ ꯇꯥꯗ ꯆꯟꯗ꯭ꯔꯁꯤꯡꯍꯒꯤ ꯂꯧ ꯁꯪꯉꯝ ꯑꯃ ꯑꯩꯈꯣꯏꯒ ꯊꯪꯅꯕꯗꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯒ ꯂꯧꯒꯗꯧꯔꯤꯕ? ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯒꯅꯣ ꯈꯪꯗꯦ, ꯂꯧꯗꯕꯗꯤ ꯌꯥꯗꯦ꯫ ꯃꯤꯅ ꯂꯧ ꯌꯣꯟꯒꯦ, ꯏꯪꯈꯣꯜ ꯌꯣꯟꯒꯦ ꯍꯥꯏꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯂꯝ ꯂꯩꯕ, ꯏꯆꯥꯁꯤꯡ ꯁꯦꯝꯕꯗꯅꯤ꯫ ꯂꯝꯕꯤ ꯃꯄꯥꯟꯒꯤ ꯂꯧꯗꯨ ꯂꯩꯈꯤꯕꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯕ ꯄꯩꯁꯥ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯗꯨꯅ ꯑꯩ ꯂꯝꯀ ꯑꯃꯠꯇ ꯄꯥꯝꯗꯦ, ꯀꯣꯛ ꯌꯥꯝꯅ ꯁꯥꯏ꯫ ꯀꯔꯤꯒꯤ ꯀꯣꯛ ꯁꯥꯗꯧꯔꯤꯕꯅꯣ? ꯃꯔꯨꯞ ꯐꯥꯎꯔꯛꯄꯒꯤ ꯄꯩꯁꯥ ꯔꯥꯁꯤꯃꯨꯗꯤꯟꯗ $3 ꯂꯩꯈꯤꯗꯨꯗꯤ? 50,000 ꯑꯃꯁꯨ ꯃꯣꯍꯁꯤꯟꯅ ꯗꯦꯜꯂꯤ ꯆꯠꯄꯗ ꯂꯧꯔꯒ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯑꯗꯨꯗꯤ ꯀꯧꯔꯝꯂꯅꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯨꯔꯒ ꯁꯝꯁꯨꯔ-ꯖꯃꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯁꯨ $2.25 ꯂꯩꯔꯤꯗꯅ꯫ ꯃꯗꯨ ꯂꯩꯔꯕꯗꯤ ꯑꯇꯩꯁꯨ ꯊꯣꯛꯑꯕ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ꯫ ꯍꯣ, ꯅꯪꯒꯤ ꯊꯣꯛꯑꯕꯗꯨ ꯑꯩ ꯄꯦꯜꯂꯦ, ꯑꯩ ꯋꯥꯔꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯊꯝꯕ ꯆꯤꯅꯤ ꯌꯥꯎꯕ ꯆꯦꯔꯪꯗꯨ ꯂꯧꯈꯠꯂꯒ ꯂꯥꯟꯖꯥꯟ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯍꯥꯛꯅ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯆꯟꯗ꯭ꯔꯁꯤꯡꯍꯒꯤ ꯂꯧꯐꯝꯗꯨ ꯂꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯁꯝꯁꯨꯔ-ꯖꯃꯥꯟ ꯋꯥꯈꯜ ꯋꯥꯅ ꯐꯝꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛꯆꯥ-ꯐꯛꯇ ꯐꯝꯂꯒ ꯁꯝꯁꯨꯔ-ꯖꯃꯥꯟꯅ ꯂꯥꯟꯖꯥꯟꯗ ꯍꯥꯏꯔꯛꯏ, ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯨꯔ ꯃꯨꯍꯝꯃꯗ ꯈꯥꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯣꯍꯁꯤꯟꯒꯤ ꯃꯧ ꯑꯣꯏꯕ ꯇꯥꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒꯤ ꯀꯣꯜꯂꯤꯛ ꯊꯩꯖꯤꯜꯂꯝꯕ ꯂꯥꯟꯖꯥꯟ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ? ꯉꯁꯥꯏ ꯑꯌꯨꯛꯅ ꯂꯧ ꯂꯩꯕꯒꯤ ꯋꯥꯐꯝ, ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗꯅ ꯃꯧꯒꯤ ꯋꯥꯐꯝ ꯑꯃꯨꯛ? ꯋꯥꯍꯩꯁꯤꯗꯤ ꯃꯇꯝꯅ ꯄꯨꯔꯛꯄꯅꯤꯅꯦ꯫ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯨꯕ ꯑꯃꯠꯇ ꯅꯠꯇꯦꯅꯦ꯫ ꯅꯨꯄꯤꯃꯆꯥꯗꯨ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ, MA ꯂꯣꯏꯔꯒ ꯊꯕꯛ ꯇꯧꯅꯕ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯀꯣꯆꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏ꯫ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯂꯥꯟꯖꯥꯟꯅ ꯃꯣꯔꯥ ꯑꯃꯗ ꯐꯝꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯍꯦꯛꯇ ꯃꯧ ꯊꯤꯔꯣꯏꯁꯤ꯫ ꯃꯣꯍꯁꯤꯟꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯪꯈꯤꯁꯤ꯫ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯃꯥꯒꯤ ꯐꯅꯕꯅꯤꯅꯦ꯫ ꯅꯪꯅ ꯐꯅꯕꯅꯤ ꯈꯜꯂꯕꯗꯨ ꯅꯆꯥꯅꯨꯄꯥꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯐꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥꯁꯨ ꯌꯥꯒꯗꯕꯅꯤ, ꯃꯆꯥꯁꯨ ꯌꯥꯒꯗꯕꯅꯤ꯫ ꯌꯥꯅꯤꯡꯗꯕ ꯃꯑꯣꯡ ꯎꯠꯂꯗꯨꯅ ꯂꯥꯟꯖꯥꯟꯅ ꯈꯨꯝꯂꯛꯏ, ꯍꯣ, ꯐꯩ꯫ ꯚꯥꯏ ꯁꯤꯀꯟꯗꯔ ꯑꯂꯤꯅ ꯃꯣꯍꯁꯤꯟꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯗꯨꯅ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯂꯨꯕꯗ ꯃꯥꯒꯤꯁꯨ ꯋꯥꯈꯜ ꯑꯃ ꯂꯩꯖꯩ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯀꯔꯤꯅꯣ ꯅꯪ ꯑꯃꯨꯛꯇ ꯍꯪꯉꯨ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯥꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯍꯪꯁꯤ ꯍꯥꯏꯅ꯫ ꯁꯧꯔꯪꯅꯅ ꯁꯝꯁꯨꯔ-ꯖꯃꯥꯟꯅ ꯈꯨꯝꯂꯛꯏ, ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯁꯨ ꯋꯥ ꯃꯈꯥ ꯇꯥꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ꯫